Nini ki khongchata hauji Agartala da lady be Manipuri Governor Anusuya Uike ngasi Tripura ge Governor Satyadeo Narayan Arga Agartala da laiba Raj Bhavan da unakre kusing banina state animaki oiba isu kayada khana naina bagaloina na maduge waroisin purak na bagi matang da su khana naina ki hairi North-East Cricket Development Committee game ijeng makhada Nagaland Cricket Association na yumbu oiraga ngarang dagi hoduna Nagaland Cricket Stadium amadi Sobima Cricket Ground da satharakliba ahanba NEC DC Friendship Senior Men's Limited Overs Cricket Tournament ke ngasi Manipur amadi Arunachal Pradesh na Nagaland Cricket Stadium da sanakibada Manipur na toss gamlaga ahanba innings bet paikibada innings ke over yankai yogadaba ball ahum wading da wicket loina makturaga dan chani yankai humdoi lauki match ke anisuba innings sanari bage over tara taruk loiba phawbada wicket amata tudana Arunachal Pradesh ki run yankai taret lauri Manipuri District Advisory Committee for Prenatal Diagnostic Technique Act na PNDT Act 1994 gi makhada Manipuri District lairiba ultrasound operate tawriba clinic amadi hospital singna satna kanglon ngakna satlibra khangdokna naba amadi kanglon sumdaba sing sumthokna naba pandam dangasi nambol laiba lengaki amadi lanai hospital clinic singda yangsen khongsat chatkhrei khongsat atuda district family welfare officer su oiriba Advisory Committee के Member Secretary Dr. Lesomong Kober, People's Resource Development Association Bishnupur की Secretary Su Oiriba Advisory Committee के Member Longjam Suranjoy, Advisory Committee के Legal Advisor Advocate Pukhrambam Premchan Sarukyaki, Advisory Committee के Kangbo Aduna CAC Nambol Lining Tho Charitable Hospital Nambol Bazar Sayon Hospital Nambol Makha Tombimasa Diagnostic Center Nambol Thongkha Changduna Mafam sing aduda sizinariba ultrasound machine sing aduga certified tawriba machine maminga chanabra madilenabo authority sing piba certificate oiribra matam helabra doctor natraga technician na ultrasound paibra sex determination tawbra tawdabra ultrasound gi jana kangrolda mention gadaba form sing menba mendaba report submit tawbra haibna chingba kanglon ngakna chatlibra haiba mathang changduna ningthini yengsin ki hari Imphal West District के लम्फेल सनाकैथल मना की एजी कॉलोनी दा इम्फाल ईस्ट कमांडो की OCKS हेनरीना लुचिंगबा कांगो अमना इम्फाल ईस्ट डिस्ट्रिक्ट पुलिस की SP KSS शिवकांत सिंह की लमजिंग मखादा थीबा हुंबा की थबक सथखरै हारिबा थीबा हुंबा अदुदा आन यादब ट्रक ललोन बने हाइबा मियोय नुपा अमा नुपी अमा कॉदिन यावबा कफ सिरप बोतल डेल थाइना थाबा बोतल Chamapan kunmathoy ga konana fagat pangamkhre phagalaba miyoi ani atudi Muhammad Yazuddin sahinifu apopalai khidraba MD Zainan Hatami Nuthong Golapati amadi Samurai Latpam Rosina Devi jahi kuntra mapan Mapuroi belai khidraba Kotimayom Priyo Kumar Sharma Kaksing Sumak Laikai ward number 11 dagi haujikna AZ colony da laibani hairi Paraba potlam singa du AZ colony manakta laiba Universal Pharma dagi fagat khibani makhoi ani na phongdora pagi matung inna matam kharagi mamang dagi hariba cough syrup adu an yadaba mawong da yonduna lakpani hairi makhatana hiram asida senaba sing phagat nanaba police na thabak paikat kibaga loinana paraba miyoi ani adu potlam sing adu loinana lamphel police ta sinakre Imphal West Police की SP Dr. S. Ibomsagi Papak Makhada Additional SPM Amitna Lusingba Imphal West की कमांडो की OCP अचौबा मैतेना लुसिंगबा कांगो अमना ngarang numidang wairam pung taruk makhairom tabada Imphal की कांगजै बुंगमनिंग अमदी पावना कैथल की तोंगान मफमदा थीबा हुंबा की थबक सथखरै हारिबा थीबा हुंबा अदुदा न्यू कैथल मनबीदगी आर जोन कौबा अमगी मचानुपा जही कुंत्रा मंगा सुरबा कांगजै बुंगमनिंग दा लैबा खंबगी योयन फमदा सेल्समैन ओइबा गाइरु रियामै थौबाल डिस्ट्रिक्ट की फुनाल मरिंगदगी रोशन मरिंगी मचानुपा जही कुनमनि सुरबा कांगजै बुंगमनिंग दा बोइचा कौबा अमगी योयन फमदा सेल्समैन ओइबा रोबिन्सन मरिंग निथौजम प्रेमजित सिंह जही कुतरुक अपोप एन नोंगाल सिंह फयेंगदगी सोयाम देवेन सिंह जही उम्फु अलुंग पामई जही तरामापल अपोपा तादुई पामई तौसेमदगी सेल्समैन ओइना
ꯊꯕꯛ ꯇꯧꯕꯅꯤ ꯍꯥꯏꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗꯒꯤ ꯌꯨꯉꯧ ꯑꯃꯗꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯇꯣꯉꯥꯟꯕ ꯕ꯭ꯔꯥꯟꯒꯤ ꯌꯨꯉꯥꯡ ꯕꯣꯇꯜ ꯀꯌꯥ ꯐꯥꯒꯠꯄ ꯉꯝꯈ꯭ꯔꯦ ꯍꯥꯏꯔꯤ ꯂꯣꯏꯅꯅ ꯃꯤꯑꯣꯏ 92 ꯑꯃꯁꯨ ꯍꯥꯏꯔꯤꯕ ꯗꯨꯀꯥꯟꯁꯤꯡ ꯑꯁꯤꯗ ꯌꯨ ꯊꯛꯂꯝꯕ ꯊꯦꯡꯅꯕꯗꯒꯤ ꯐꯥꯒꯠꯇꯨꯅ ꯃꯈꯥ ꯇꯥꯕ ꯊꯕꯛ ꯂꯧꯈꯠꯅꯅꯕ ꯁꯤꯇꯤ ꯄꯨꯂꯤꯁꯇ ꯈꯨꯠꯁꯤꯟꯅꯈꯤ ꯑꯗꯨꯒ ꯐꯥꯒꯠꯂꯕ ꯌꯨꯁꯤꯡ ꯑꯗꯨꯅ ꯃꯈꯥ ꯇꯥꯕ ꯑꯥꯏꯟꯒꯤ ꯊꯕꯛ ꯂꯧꯈꯠꯅꯅꯕ ꯂꯝꯐꯦꯜ ꯑꯦꯛꯁꯥꯏꯖꯗ ꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯅ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎ ꯑꯃꯅ ꯍꯥꯏꯔꯤ All Assam Manipuri Students Union amasuna sinduna Nepal suba yaksang kumai ki thoram Assam gi Hojaida leiba Gauranagar playground da pangthokre thoram aduda saruk yakiba apunma Manipuri matam isai kanglok amiki member pun henmana saba team ama Imphal gi Kangla gi awang thangba gate gi Manipur Tourism Department ki director tourism gi Waikhom Ivohalna lamthakibani amiki members sing aduna judges oiduna yaksang kumai adugi manungsana modern song competition manasu pangthoki yaksang kumai dubu mai pakna pangthokna na phon abada All Assam Manipuri Students Union na Hojaida leiba maira paibi ima ibel civil society organizations amadi club ki thawmi singna choba thawdang lauki hairi Hokiba Mars ki tang kunmanga degi kuntaret phawa numit humni supna pangthokiba Nepalak suba yaksang kumai aduda sports literature amadi cultural events singna mapung oiba thoram oiki pangthokiba thoram adugi matangda amasugi advisor Phamdom Manibabu president Loitam Kajal amadi amasul central committee ki president Nasepam Sanahalna IS News da wafum kaya phongdorakhi Koi All Assam Manipuri Students Union amsu Hojaida district committee khone sinjaba yaksang kumai handakasi na Nipan suba yaksang kumai ni hariba Nipan suba yaksang kumai sida khoina Manipurda Amikna Sikudi best of Amikna koi Manipurda leiba koi local misasi koi singawasu pawa sisakpa thokuni tamchorba competition sing pathoki hab maram adumaina Manipurda Amikna best of Amik pathokugumna koisu All Assam Manipuri Students Union district committee na pathok sabya sung kumai sida koisu Amik kusan nagaraga koi state level Manipuri modern song competition na handak koi yawi sida hakim tung desa koi hari competition koi pathok participant kya mu hariba krisna samge tongan district sing participant tumugna koi sahya dini Sayul Karagi mamangdagi India da leptana COVID-19 positive oibagi chang wangkhalakpaga loinana haukiba tha taruki manungda India da khwaidagi yamna COVID-19 positive oiba thengna khre haukiba pung kunmari asida India da nongna miyoi lising ahum supna tara taru COVID positive oiba thengna ki laina asina maram oiraga miyoi tara mari laikhide phagalakpagi chang sada mufidra Nepal 10.8 mapanda hantharakhre apunba confirm case koti mari lakh ni futeret lising tarani thoi satruk man fudrani thoi yokre active case masingna lising tara humdoi chamanga supna mapanda hengalakre laina asina maram oiraga laikidaba apun memi masingna lakh manga lising kuntra janipan humphuni thoi sukre laina asidagi naba faduna discharge tokiba apun memi ki masingna koti mari lakh nifuma thoi lising humphuni pal chahum kunma thoi yokre laina asidagi ngakthok munaba vaccine kapthokiba apun memi ki masingna koti chani kun lakhum phumanga lising malbudrani thoi hen khre malemgi oina covid laichatna khwaidigi hena sohalaba lebak sing manungda USA na ahanba India na ani suba madi France na hom suba da lairi awang nopok state singi oina Assam na ahanba Mizoram na ani suba madi Manipur na hom suba da lairi